पाथोक्चरी Maheiroi Singi Mathakta force Sijinnnanaba Amit Shah order Piramgani Mahak Resign Tougadabani DIPKE Cockroach Janata Party ki founder Avijit DIPKE na ngasi phongdokhiba wafam amada July kungi Sansad Chalo Khongchata Maheiroi Singi Mayokta Union Home Minister Amit Shah na force Sijinnnanaba order sing adu issue tawrangani maram aduna police na chathakiba akanba action sing adu gidamakta resign tawgadabani wafam ase DIPKE na mahaki poknafam Central Maharashtra da laiba Chhatrapati Sijinnnanaba Paumi Singna Fongdokibani Mahakna Makha Taraduna Laibag asida democracy asi khudongthibagi fibam da leire judiciary fawada wahang kaya hangnaраklabani masida sunatana lainga thamliba Central Investing Agency sing asibu political party sing machet tana thugainaba honabaromda sijinaduna leire democracy kanba haiba asi icham chamna opposition ki issue na tre laibag asigi miyam pumbana kanminabagi mathau tarakle thamarom hena New Delhi gi Jantar Mantar da CJP na luchingduna NEET exam paper leak oibagi matangda protest chathaduna layuraba matung Union Education Minister Dharmendra Pradhan resignation tawgadabani haiba demand fangkibani madugi matungda mahakki mayum leiriba pognafam Chhatrapati Sijinnnanaba halakibani Judiciary da laiba officers sing asigi mathakta wahang kaya lakpa horapani Enforcement Department amadi Central Bureau of Investigation sing asi sijinaduna Maharashtra da laiba Shiva Sena amasung NCP political party sing asibu machet tanaba honari hariba thong asi Maharashtra khakta natana atopa India gi mafam kaya da makha na chathaduna leiri masagi chahi kuntra suraba activist Avijit DIPKE na Dharmendra Pradhan resignation tahon khraba matungda anauba oina khankiba Prashant Joshi adubusu yaningde leibag asida rapid singbu thagatpa phongdokpa ngamba Prashant Joshi ni Mahak Education Minister oina hablakpa si laibak thibani rape ta mara leire haira faduna leiriba Gurmit Ram Rahimbu miyat taringai manungda hanjin peril piduna masagi oiba apamba sing pangthokhanba laingak amagi miyoini haina su mahakna makha tana phongdokhi